Matanda Ningoy Nanga Sarabada, Todon Naha Riva, Idon the Musiki, Katoki, Lambda, Kumang Sausan Biriba, Agi Inao, Sri Hero Tokson, proprietor, Iwayama Hospital, Singamata, Asiki special guest from Homlang and Sinvinava, Noloksari, Matanda, Todon Luna, Asugamba, Toromasi, Mapu, Torom Gabiriba. They packet Hawaii Gasu Biriba, Kaikunazaraba, Ningo and Hangasarabada, Koiron Loya Lapa, editor, Nar Hodam Amasun, I call Hingmashi group Masigi, Yamazo died the Lobina, President Pampam Landelson, President Hauduviva, Masigina, President Pampam Landelson, because of a book, Loruna, Tamzariba, dies the Lekapina, Kotombo, Kopsanzari. Hingmashi Mating pangalan kita makta thokjar miga ashimlaba group amadi organization ashida yauriba Ningolshingbu Chakouba thoram asida special guest on election biriba kai khunajaraba Sri W. Evolution Director Tourism, Agino Uttam, Director Social Welfare Department, Agino Hero Tokson, Proprietor, Adugalambi de la Biriba. Like the human life, the period impacts is there, Masisi Matanga, important way. So humanity, if we have a group C, yam structural chunga, yam organized way. Yamna society da yamna pagi adumba sugumba platform ma ko toina sibide handak ta koina khangak padagi RBS ki ariba scheme jigi makha da sumaina heart ki problem leiba jing sida lupa lakh ama makhai bauba moi dagi senthang pi ngasai ko CMS ti ari jidi Manipur da layeng agani haujiki nupi macha jigi heart ki problem jidi ma rims layeng bo matam da rims na Magi posiam na complex oi tetralogy of fellow thai magi daina mamingsi aduna heart masi eikhoi gi Manipur da tawbunga moi mapan da chalu haire mapan da chalaga di CMS ti du yaroi dore chanaroi dore aduga ngasai gi eikhoi gi Ayushman Bharat ki lakmanga bogi du da tawge hairaga su magi imung manung si eikhoi gi socio economic caste census da yauramdre Aduna Ayushman Bharat tazu yadraba CMS tazu yadraba upai leratra kanda koina kari tawsigi entor kanda in health department tanu rukanda RBS ke zileram dagi RBS ke dagi lama makai puthwani adu dagi helakpa hena changa kuduna akoi social welfare na puthwani na tawga Kolkata da tharaga ma singa numi humni sure operation tawkiba hauji hauji ICU da leiri gyandi tare chau thau yadabagi keno ma khak leiri Aduna Sumaina Gomena Paikaliba Apapa scheme si Praza Yaudabadagi Kudong Chabasi Pangdaba Mayam to Yaubanina Sigumba Akwegi RBS Kegi Kano Sizu Mayam the Haibiramu Adunga Singa Sima Pung Pung Sariba Akwegi Kongzom Lomda Kano Malay Haidana Yamna Pidum Chata Yung Lay Menjor Kobama Lay Kolena Tauribasida I social welfare gi akoi team tharaga ngasai macha nupa duna kari karamaina pangba yai macha nupi duna karamaina pangba yai atumaina koi yengjanna bo honari adubo mayam ga joina khangi duni sarkar na koina CMST caregiver da mateng pangeng khalakanda tha ma da lising ama chonga khaktani imung du da pangdoise ahan du da pension period na khalakanda tha ma da lupa chani khaktani social welfare gi site gi bibe agadoise Aduna Sumaina Aikoina Sum Hairiba Lising Ama Chonga Ani Bibasina Magi Imung di Hingbadi Kona Banatabanina Karamaina Kariage Maroina skill the focus Tauraga Imung Dugi Mima Tabak Pigrom Doina Koi Pungin Changsan Minasi Sugumba Laita Lairasi Mayamgi Panazamandagi Sum Kok Thoraga Manipur si Santi Laiba Chaukat Palaiba Ma Oyan Bihuaina Ibudo Marjingi from the Nijeri. Thank you. Manipur da laiba nupi singsi masigi raw his past and present yamna kupna nainaraga makhoi gi tongan ba
labor organization, women's commission, women's committee, social welfare, social welfare is one of the best department. Sumba society ki weba possibility sigi Hingmashi eikhoi aisina agency ama oiraga social welfare na manung yoba khungangi manung yoba ngamdabado Hingmashi eikhoi sina lawba ya say person with disability ma haiga scheme is there, program is there, but yoba ngamde maramdi department ki mina loida ba khangde sugumba leba gray area mayam sing se Hingmashi eikhoi na identify taraga service agency mo wena dum link to yagadra hainai di khalle Hingmashi eikhoi haibo platform sta ngasi eikhoi piba mayamna yamna nungsijana ikai khunajana sa kaujeribi sanura punamakta ahan makta igi maikedi yai khunangol arsibat lakada sahi sa sinda nungai na pusinung changna leibo oibiro ngambiro haibna ai thamoi singna ai wish to jeri ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯁꯤꯟꯖꯕ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯕꯨꯗꯧ ꯃꯥꯔꯖꯤꯡꯒꯤ ꯊꯥꯒꯣꯏꯅꯨꯡꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯇꯝꯅꯕ ꯏꯊꯤꯜ ꯂꯥꯡꯖꯔꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ